ꯈꯨꯔꯨꯝꯖꯔꯤ ꯃꯤꯌꯦꯡ ꯇꯥꯕꯤꯔꯤꯕꯁꯤꯡꯕꯨ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ ꯉꯁꯤꯒꯤ ꯃꯔꯨꯑꯣꯏꯕ ꯄꯥꯎꯗ incentive pigani haina sarkarna lauthokraga pidabadagi sanaroi khongjang changsingadori UCM gi president na lusingba kangbu amana MSU ga loinana border pillar number 8 gi fibam yengsinkre Wangli market trade center hangtokre amadi jinda khakta Manipur sarkar na Manipur gi ngamkhai kaiba yaroi hairabasu tawthorakpa thabaka yamna chawna khetnare haina ISTV na Manipur sarkar bu pendaba phondokre Mapunga pau pizari Jharkhand National Games da medal fanglakpasing incentive piragani hana Chief Minister na hanjan lauthokraga ngasi fawba thabak oina pangthok tabada sanarusing khamthengna warawri tha amagi manungda sanfam asi pithok trabadi khuman lampak thungjin bayaw na makha kya gi hongjung chungsilagani hairi ngasi Manipur Press Club ta medalist sing yaw na pangthok ba pawin be famamda games aduda wushu masana da gold medal dawrapaga loinana games ki medal account na hangdokhiba nandebam roshan na phongdokhibada games aduda Manipur na gold medal nifugani pan phangduna state pumna maktagi mako Kibani Makoibu Opagi Tharamda Chief Minister Okram Ibobina games aduda individual gi oina gold silver amadi bronze medal fanglapasingda sel oina lupa lakh ahum lakh ani amadi lakh ama pigani haina lauthoki team event ki oina su gold silver amasung bronze ki oina mathang sina lupa lakh ama lising yankai amadi lising kuntra pigani haibaga loinana gold singi damakshu lupa lising yankai pigani haibagi thajaba thamki Chief Minister masana lauthoki ba wafam adu ngasi fawba thabak oina pangtoktri jahi asi players day da su Chief Minister na senfam asi April gi tang 15 fawbi manung da pigani haina amuka hana lauthoki senfam asi fangnabagi damak yaski commissioner amadi parliamentary secretary na jingbu da hanjan chatna haizaru rabasu ngasi fawba pithok tana leiba si pende asigumba players singbu namthak tawba thawong asina handaki national games da Manipur na medal yamna hanthana fanglakhibo oigani haiki Roshan makhata na national games habisi world champion amadi olympic na chingba chatnabagi damak khangat padat Tangai Fadana Kanba Yadaba competition amani Manipur bu sakta libasi sanaroi singni haina luchingba singna tatana phongdok piraga players singda chawna namthak tawbasi pente tha amagi manungda senfam asi pithok trabadi Khuman Lampak sports complex thingjin bayaw na makhal kaya ge khongjang changsingani haiki koi mentally singna haraga koi mentally koi booster metunda physically thaw perform to ko adna koi ni sipam sakti de de thujong baye khai to ba to kai de le de media ge through the koi kholawsi moi bukuk sing moi de yong adu to kari ko si apagi kana se hai ro ko ki demand hai ta demand ko dinate sa gi bu na to biramba magi sing promising do fulfill to view player gi kana si bu yo kat view hai be da tani ko asi se demand ko dinase di asi ba ma da ko request to se adu request ko mafum phan ro di ko ni quality ko singa le jade ona ko ni masana Tinjan ko pasan ba habi ko kaya kunjin kya sangen ko me am ni right ase sanabung na sakula kuni sanaroi na saktala kuni ISTV sida ko adu sigi mafam se moina habi consider ka to biraktra bani na akoi sanabung se koi kadang kadang na nosan na ni habi akoi wale doza UCM ki President Elangwam Johnson na luchingba kangbo amana Ukrul District ke Kasham Khulen subdivision gi manung channa Wangli da leriba border pillar number 8 gi fibam yengsinbaga loinana Wangli market trade center hangtokre Me ahumda pangthokiba thorum asida Myanmar ga tainaba mafamda khundariba khulgi ningthau sing UCM amadi MSU gi luchingba kya su serbia ke UCM gi maikaidagi solar lem ama khunja singda mateng pangki MSU gi maikaidagi su sel gi mateng piki trade center asida ahanba oina Myanmar rom dagi cheng alu acha athak na chingba polam kya puthораktuna lalon itiki thabak hokre Wangli khulgi chief T Dontukna Trade Center asina lebak ani gi khunja singi marakta nungshi chanana leminaba amasung mateng pangnaba ngamlagani haiki Monthogi headman M Athingna mafam asigi lambi thongi fibam fagat hanbinaba government ta memorandum pisinduna taksin khibalairi hiramasida organization singna sumateng pangbiu haiki Tungjongi headman na Trade Center asina border gi akoi bada leriba khunja singda lalun itik tawbada chawna khudong chaba organi Myanmar gi maikaida gi su chawna mateng pirakani habagi thajaba thamki UCM ki President Elangwam Johnson na khulgi awada pat lambi thongi fibam ki matangda mari renable authority da yengsinbinaba government ta takna gani haina phungdokhi lady chilnaw sing thinari ba khudong chadam sing adigi lambi thong oiro adigi tongan ba issue sing se koi taseng na masi ngasi koi na chali ba tri khongsa dasina masi khangjara kanda masi gi oiba koi hangra kanda koi na hi koi gi imphal da hangra kanda
political कोई politicians सिंग leaders सिंग state administration दा रन तो वीडियो बा government तो वीडियो बा उन्हें मौके में फंदा कोई pressure दो पीर का दंदम सिगे वही बा वाला passing से कोई नहीं करना बा होना जगह दो Tungda Kunjasing Loina border fencing in Matang the Kanan never give me from Supantoke, border fencing in Matang that Jay and Lady Basi, Lekai Amata River Forward Sambal Kadanaba Elambam Johnson of Fondoke, Wangli Trade Center, Chairman Ting Ngam Singna, border fencing, Tobana Mamanga the Ginusi Chanana, Lady Ngam the Lady Ba Kunjasing in Marata, Achowapan, Ama Oigani, Masina, ecological balance the Sustown, Akaba Pirak High Key area. Nung yung basi itang khara chanadaba amani laibagi akhoi su chatlaga yenglibni hendok na akhoi gi si fencing si lakpa tarabdi akhoi gi lalon itik tasu waribo amarom da sa san hendok na uwa akhoi import export to sida khara disturbance lakadra khalle aduna fencing si lakpa tarabasu hazana India government ga Manipur government ga lakhanbiraga aduga ekhoi na pamjabidi main gate ama hangraga ekhoi Burma ga ekhoi ga mari leinabasi tathandabida amaso cooperation pinaraga leinanaba habisi ekhoi gi apamane Manipur amadi Nagaland Gilonaba Juko Valley gi Manipur gi sarukta Nagalena lambi semduna kilometer taruk tare lam khopchila pasida Manipur sarkar na tumina leiri chinda khakta Manipur gi ngam khinga kani haina laurabasu tawthorok pathabaka yamna chawna khenari haina ijamna Manipur sarkar bu penda bafungdokre ngasi Manipur press club ta pangthopa pawmi singa unabada ijam gi president Rajendra na haikibada Manipur gi lam oiriba Jesami gi tungjoy Juko Valley amadi choro khunauda lam khopsilak libasing sarkar na tumina yengduna leiri Atubo matamda Manipur Sarkar na Juko Valley gi choy nariba lam asi yeng changbiu Manipur Sarkar asi center government ka lambi thong semna naba sarkar gi office sana naba sel tanaduna leringai da Manipur gi lam nomo gi mangsila liba asi lumna khandre yumthang na balebang na Manipur gi lam lausila pa matamda lamdam asi gi leriba state forcing kadai da chakhrabage oiraliba fibam asida Manipur da leriba tongan ba organization sing punna lemin na batangai fadre haiki hm gi wangang loi ambition na Manipur Sarkar na atubo matamda Juko Valley da chatuna oiraliba fibamasi yengsimbiu Jingda khundariba travel singbu tokhaina thamlaga yumlon nabada leriba singsu travel ngatani haina tumina lesilabadi kangluki irang thoroloi haninga leite Manipur Sarkar na atubo matamda miyeng changduna praja singge awaba kohanbiu haike Masi anoba isu nate masi isu si kuirabani marag asida ngasi bawba khoi government of Manipur asina Masih fact finding, natraga sige sport inquiry si salabra. Masih ngasi bawa cat pasi ikan dawa, itata dawa kumtawe. Masih bawa bata, asih kita loop kaya natraga government na, asih kita tumin na ngasi bawa lagi bese. Silent lagi si kerigi logic ta, natraga na kerigi ideology, kerigi motif ta ngasi government na tumin na lagi bese kerigi no. Amarum da lauri, amarum da tumin na lagi, masih de amarum da harga double standard na suaya hai ningi. Sumainang nasi akoy tribal kaya na single riba tribal kaya na tukhai tanawa tora gise sumaina state motherly treatment asigumba yengsinda natraga single ri si tribal ni thangna su tribal masen tauna sunu haibra Moidang po kaithal manbi gi sanjabungda nauna khunda salaliba yumsing hongdoktriba fawba public curfew gi khongjang changsilagani haina Meitei Youth Front Southeast Asia gi president nga sepam mangal Meitei na phungdokre Manipur Press Club ta pangthopa pawi mi pham amada mana makha taraduna sanjabung oiba mafam asi Imphal Jiri lambi gi lambi sembada sizinaba Pot Thampam Oina PWD na matam khara sizinaki inglisuma chamapan marfudragi kanglupi irang amada khulge aya balawrga matam khara kuki imung khara sedangan ki hauzina mafam asi lalhoi fai haina mingthon jilaga Manipuri thoktaba mitop sing khunda silakpani mafam asibu minister amadi organization amana Sadai Hills ki saitu kendra da chansinana ba arom lalong kaya chatharakli loinana moidang po kaithel manbi gi miyamda aran ba tahanana bahonari kulani asigi mayokta kauriba ban asi handokadabani hari paw Mifam asida International Meitei Forum gi organizer CS Birendra Moidang po Kaithal Manbi Land Protection Committee amasung New Kaithal Manbi Development Committee gi miyoi singsu saruk yaki imagi kada kundariba indigenous community singbu awaba pi dabagi wakhalon amada kauriba Sadai Hills ban Meitei Youth Front amasung International Meitei Forum na condemn tobaga loina na moigi mathakta
हाइरिबा मोइगी वखलोंदु लाली हाइदुना मोइगांको अमसु कैथेल मांबिगी एरियादा पब्लिक कर्फ्यू लेकाई खुंजासिंग लोइनाना कोई कर्फ्यू से लौथोकचरे हयिंगदगी मसी कर्फ्यू से सन्नबा होरगनी मतम कक्तब कर्फ्यू नि मसीदा कनागुंबा अमतना खु थिंजनबिरकनु मसी इशू जे लोशनजे हारगदी मफमदुदा लैरिबा मियोसिंग थादोगा चटपियु मफमसिदा अखोइगी फॉरेनर न सिंग चंगन बिरकनु अदुगा मफमदुदा खुंदारिबा अरीबा कुकी अखोइना मसक खंगबा मियोसिंगनसु कुकी नि हाइना लैबगी महुता अखोइ मरी तन्नबा यादे हाइबगी वखलोन हाइरिबा फॉरेनर सि तांथोकपदा मतेंग पांगबियु Mamang chahi ki sangai festival nangna ba sanga ni haina panam thamkiba sanjen thong festival loikiba tha taruk farak laba fawba thong asi loisinduna miam da sinabagi mami uba phangdri haina CC High Secondary School Students Union na phungdorali thong asi loisindaba na school asi da tamleba mahiri singda chawna khudong chadaba thoale mahiri singna school karakpada thumbu thong fawduna chapada traffic jam toina thopa maram na school matam chana yoba ngamdri oja sinsu matam chana school yoropa ngamdabadagi class tobada khudong chadaba kaya mai unhalle haujik fawbada thong asi karamba matam लोइसिंगनी हाइबा असी लेबाक मियाम दा चमम नबा सरकार असिना पोहले मे 13 फाउबी मनुंगदा सरकारना थोंग असी करम मतमदा लोइसिंगनी हाइबादु लेबाक मियाम दा खंगंगदबनी नत्रबदी महिरुसिंगे अचौबा इहौ लाकनी ब्रेक की मतुंगदा तराम नोंचरी लेबाक के अचौबा थौगाई कया लौरमबगी मथक्ता इम्फाल जिरिबाम लंबी की फिबम फगनबा होनबदा मपुंसी कथोक लंबी वुमेन्स डेवलपमेंट ऑर्गेनाइजेशन की प्रेसिडेंट लोंगजम फजबी मसागी अनाबा अमदगी कवा लिलांदो लंपाक मेयादा लेबा मयुमदा ngase ayuk lekidre masagi chahi marifuga mari sukre फजबी इंगसिमा जमापन कुंट्रा माथोई की दिसंबर 9 दा पोकी लेबाक की ओबे इशू कया दा सरुक याबगा लोइना ऑल इंडिया प्रोहिबिशन काउंसिल की मेंबर सु ओदमी कांग्रेस की लुचिंगबी सोनिया गांधी अमदी राजीव गांधी लुचिंगबा लुचिंगबा कया उनदुना स्टेट असगी इशू कया पुखतुना तक्सिलम खिबिनी Haujing Manipur petrol marang kaina miam da fanganriba ase Consumer Affairs Minister IOC की General Manager अमसुंग कारबार तौबा खरगा लौतुना रगा थोन बनी हाइना Information Center Hills Areas Manipur इचम नमराल सिरी IOC दगी थाव लौथोखरगा मियाम दा fanganriba ase कदाइदा चटखरबगे हाइबा मियाम की दमक लैरिबा लुचिंगबसिंगना यंगसिनबगी खोंगथांग पाइखर हनिंगे हाइना लुब असिगी President N Rajendra na फंगदोली मियामना पेट्रोल फंगदबगी अवाबा मायोकनरबा फावबदा मरी लेनबा मिनिस्टर दा मियंग चंगदना लैरिबा asi laibak thibani IOC ki maikai dagi darkar oiba thau pamsingda piri hairaga pamsingda na fangdriba asi karbar wala kharaga chauna lautuna ra bara haibagi chingnaba lai haiki FCI Minister yaurabra aduga General Manager ne aduga black top ma khoi si manar ka na Manipur sigumba kaino ma tholibra samna yamna chingnajabu lai aduga aina khudakta akhoi kaino se General Manager si IOC gi masi book tabum thoi aduga thau mayam si kadai satkibno nungti gi marang kaina laiba thau si kadai da thamibno kadai da satkibno aduga mana thau lai harga pamdam matik chana phibung amdribna karigi adu pamdam matik chana pidraga pammamang thau yolibna karigi masida government gi machinery singna phadribna karigi machine takpadi akhoi FCI gi minister ma चाउना चेनरे हाइबमा अदुगा IOC के जनरल मैनेजर मा मसिदै दे कोइ इन्वॉल्व तौरब्रा हाइबसि प्रजामियाम की वांगनी अदुगा इसम गिसु सिदै सि वांगनी अदुना याम अथु मतमदा स्टेट गवर्नमेंट ना IOC की मथक एक्शन लखपम थोइ अदुगा अरोइबदा आइना मणिपुर मियाम दा अपिन तौनिंगबदि थाउ खिदंग तौरेगा कोइ क्यू लेपिगे हेबिट से कोइ टॉक्सी करबा वाला ना कोइ सानरइसे मसि अखोइना सुम कोइ परामा तंबिरगा अदुगा परामा तंबिसि अदुगा गवर्नमेंट अमा लई हाइबसे ब्लैक सानरिबा IOC की जनरल मैनेजर अदुगा ब्लैक चाउना करबा तौरिबा प्रजाबुला लोन पोरोइना सानरिसे मसलेजु गवर्नमेंट अमा लई हाइबदा थुना खनम थोइ नतबा तारगदि मणिपुर अचौबा सिगिसु अखोगी मुमेल अमा लाओ हाइबसे हनिङा लैति मरगसिदा हंदक पेट्रोल अमसुंग डीजल की ममल चाउरमना हेंगखिबा अदुगी खुदोंग चाबल लौननबा थाव हाना लौसिनदुना थमलगा थादोक्तब्रा हाइबगी चिंगनबसु माइके क्यादगी थमनरगली बुद्ध पूर्णिमा निमित्त लोक जनशक्ति पार्टी मणिपुरना भारत के अवांग नोंचुप्ता इसिंग इचाउ नंगलबा मियामगी अमसुंग नेपालदा यूआर हाबना सोअलबसिंगी दमक मेरिट अनि तुमिना लैदुना अमुक हना थोक्तनबा थौनिख्रे हाइरी शिलचर की रोंगपुर मणिपुर भवन साननबगी मफम वर्क्स मिनिस्टर डॉक्टर केएस रतन कुमार नंगरांग यंगसिंख्रे खोंगचरेसिदा ऑल असम मणिपुरी स्टूडेंट्स यूनियन के हानगी प्रेसिडेंट एस नंदकिशोर ऑल असम मणिपुरी वुमेन मेरा पाइबी कोऑर्डिनेशन कमिटी के एडवाइजर कादा की प्रेसिडेंट वाई रतन एमसू की प्रेसिडेंट केएस रतन ऑल असम मणिपुरी स्टूडेंट्स यूनियन की प्रेसिडेंट एस हेराजेस उसलोइना के शिलचर की रोंगपुर लेरिबा मफम असि नेशनल हाईवे का हेक थंगना लेबा मफम ओइबना भवन साबदा यामना खुदुंग चागदबा मफम अमसु ओइरी हौजे हौजे मफम असी मियोय खरगी ममिंग दलेरबसु भवन साबदा थोइन अकाइबे लेरो हाइरी आमसुगी प्रेसिडेंट एस हेराजिना मपान
lamda leiriba Manipuri maruaina Manipur dagi lakpa mahairoi amadi matam-matamgi kasarda lakpa VIP singna mafam asida Manipur bhavan ama leirabadi hena khudung chaba legadabana bhavan ama sabinaba taksinuna rakhibani adubu Manipur gi sel thumgi fibam fattabana thabak asi khumang chawsindana lakpani adubu matamda government na bhavan ama sabiu haike Minister Ratan Kumar na kasarda leiriba civil society organization amadi intellectual kayaga unaduna warisari bhavan sanana bagi wafam asi chief minister ga taraduna kari toba yabagi haibadu yengsingani haike MSU Singjamai branch da MSU Imphal West ki makhada Singjamai supermarket amadi Singjamai Kethel da lamtu sengkre MSU Imphal West ki president Ravi Chandra na miam tinfam oiriba Kethel sing luna na thamnana bagi pandam da MSU ki volunteer singna game asi pangthopani haike volunteer yang kim ki chang da soya ti yoina lag gi makham mo oiriba supermarket ki jaga sida amot kai ma am lai riba sibu luna na thamda gi pandam da sing bagi yoina ahan bagi yeng amagi makha da MSU singmai bra da thabak yoina Manipur bu education tourism gi lamthungpham oihanbada Manipur University na achoba thodang laurakadori Southeast Asia da leriba lebak taragi university sing samna halaga thak wangba human resource puthongna ba semkiba East West Education Gateway da Manipur University su yaure hana Manipur Institute of Management Studies MIMS ke faculty member Dr. L Jibon na phungdoli ISTV news ka akhanana unabada Dr. Jibon na haike university asida hojik mapalam gi maheroi taruk tamli maheroi taruk sigi leibak singi mari leinaba singna Manipur University na magun leiba mahiri sing puthokna ba lokhaliba thabakta pungning thogat pa wafam kya phungdorakle University asigi awada pa sing mari leinaba singna mention birabadi India data natana Asia da miyamna pamnaba University ama oirakani habagi thajaba thamki ASEAN da universities mayam ama lei ASEAN countries 10 countries ita university leiba mayam se akoina dot mayam se connect toraga Manipur University yohan bayanita aduna East West Gateway si tawase da Manipur University yorga aduga moi hujiki lariba universities mayam se til Philippines Vietnam lady dan Laos Cambodia koi lariba mayam se da universities mayam se connect toraga koi gi ayong na same gi idea ne si Canada koi gi Thai gi Surendra Jabhat University na amale ai si Surindane aduga masiga Manipur University ga memorandum of understanding lay aduga amana mo khoi MIMS se khoi management se siga mo Surendra Jabhat University gi faculty of management sciences na yam chaw ba faculty amale moiga mo Canada MOU amale ai masi 2014 da thoki bani adiga mo di last year gi lorapa part ai di khoi sangai festival ta wo tam se da moigi vice president in the Bill Bright University Phnom Penh gi ko Bill Bright University yam chaw university ni Bill Bright University Phnom Penh gi vice president Dabudi hasi laaga ade khoi da khoi gi director professor memsa ga ade gi de khoi faculty ga tawraga moiga opportunity si phangbadagi moiga khoi gi faculty khoi gi MIMS ga Manipur Institute of Management Studies ga faculty of management science Bill Bright University Phnom Penh ga memorandum understanding amasu tawjare 2013 gi later part odai de gi di 2014 chai de gi di moi foreign de gi ai especially Thailand de gi moi chhatra lae aduga chhatra taru uzik leiri ngarang nung thilpung amaga minute ni fu mangarom break matang da mukana taram muksari Police ki PRO gi cherol amada yumfam oiraga ngasi Manipuri pau che kharada chatkiba tang anida Thobal Police Commando amadi kunsuba Assam Rifles ki apunba khutpu amana Sengmai Jing area da thiba humbagi thabak chathabada pripa ki anoba cadre sing recruit tawba lakpani haiba Mayang Langbam Ongbi Victoria Mapuroiba M Loken Top Khonangkhong amasung Jiribam gi Dubong Khunodagi housing na Thamaiban Hizam Dewanekai Talaiba Bachaspati Mayum Lakshmi Kumar Hairiba Miu Ani Asi Pripak amasung masigi Lanmi Sanglup Red Army ga Karigumba Hiram amata da mari leina de haina Lubasigi Department of Publicity and Propaganda gi Publicity Officer Captain Achobuna Thadrok Cherol amana khanglali Makhoidagi Fangle Hariba Chinese hand grenade amasung Ate Potlam Sing adusu Lupka mari leina de Police ki PRO gi cherol aduna pripak amasung Manipur lenga ka su tawnariba KCP KK ngan baga mari leinaba manba warisin phongdorak liba asi laibak thibani KCP KK ngan baga pripak ka makhal amatagi mari leinade Manipur Police na pripak pumyam dalana ohana ba amadi mengcha thiana naba honarak pa thorang amani asigumba thawong asi makhata na chatharak tanaba section wahai thamlakli
Popa Kuidriba Asiba Angang Amat Lamsang Police ki Manung Chanba Iroisemba Jing Maning Lining Kul Sangfam Daledamni Tawung Asiput Lamdam Adumgi Miam na Yaning Daba Fundukli Maklang bihu lokol gi matangda akang ahay singyaw na may pampang tutuna kananin na ba Apokpa Research Center na tabak pakalali Manipur State Archaeology Department amadi Apokpa Research Center adina kusam na duna maklang bihu lokol gi oiba kananin na ba ama jungi tang ni panda kang lahol da pangthong na basem sakre migi tang tarada hana pangthokani haina toromba adu hena mamutta na khangmin na bagi pandam da jungi tang ni panda pangthokadabani hairi Chief Information Commissioner Hablakpa Achumakhongthang ni haina All Manipur Anti-Corruption and Social Organization na thadrokpa cherol amana khangalali hana state asida leiba sarkar gi officers singdagi information lawbaga mari leinaba singda thengnariba khudong chadaba sing adu kharamakhaidi ko hanba ngamlagani haidi nauna Chief Information Commissioner oiraba miyoi asina Manipur miyamgi interest mangandana thabak tawhaningi haidi Haukiba April gi tang kuntarukta lamdeng makhalekai dagi lefrakpam sananing themna macha leirabi mau ama ijar mangan khibagi mayokta semkhiba jesina miyam galoinana lamdeng mayai lekai da mifam pangtotona sananing thembu lekai dagi tantopaga loinana ain gi cherak pihanana ba chap saba mateng pina ba ngasi warep laukre lamdeng mayai lekai community hall da pangtopa miyam gi mifam da lamdeng mayai lekai mayai Maira Paibigi President T.S. Tembi Devi, Kameng Saval Maira Paibigi Secretary S. Tombi Devi, Yauna Tonga Tonga Bami Kiana Saryaki, Sananing Temple Lekai Degi Tanto Payana Mahapu Jangza from Piram by Imungi Musing Jap Manaba Jerak Piba, Luina Marabak Tira Binipi Adubu, Mapuru Ebana, Minung Sigaloina, Luina Bihanba, Amasung Pibiaba Mating Piba Haina, Wadip Nakre. Tika Tominaraga Pesa Pitoning the Badagi Bisnupur Police Commando Bukulai when a season aduna Mue Amabutam Tina or Pinabide, Masi Matangasi Manipur Press Club Tapa with me from Amada, Commando no or Pinabide Hariba Kangle Inat Sindam Dupi Secretary Oba Mayang Infal Maibam Sagosem Lekai Dagi, Sagosem Ingoba Maintain a Fundokibeda, Tawal District Manung Chanba Iong Tokshom, Awang Primary School Sabagi Tabakta Tika Tobagi Tabakta Puminaba, Lesang Tem, Tureng Wang Matong Jong Mokondagi, Lesang Tem, Santa Kobamu Esina. School Sabagi sent from Lokto Kraba Matunda, Ingoba Masana Putokiba Lupa Lak, Daretka Makaigi sent from Adu Piu, Hirubada Lupa Lak, Ahumko Piraki, Makataba sent from Pirak Naba, Kangalubada, Aprigitang, Kumangagi Nimidang, da Fizam Sepa, Nomi Paiba, Muekara Lalaga, Yumgi Port J, Jakaivata Natana, Yumgi Musinki Helam Kihairi, Megitang, Amada Taubal District, Taudam, Kombidel, Laidembi, Manakta, Santa Yauna, Mifam Pantoki, Mifam Dojingeda, Santa, Mafam Adutagi Jaki, Mifam Adulu Matunda, Ingobana, Imumanungi Musingaloina, Lambida Halapada, Maruti 800 Tungduna Lakwa, Nomi Paiba, Mu Karana Tanaratuna Faki, Mafam Adutagi, Ingobabu, Bisnupur Police Commando, Gypsy number 6, Haina Taba, Garida, Makatana Puduna, Mahapula, Hobaga Mari Lane, Haiduna, Puba Madi, Ot Neighbor, Toroba Matunda, Number Police Station, the Pusilaga, Bisnupur Police ki additional SP Yauna Pamin Naraga Warisaki, Warisanaba, Aduda Mahapo Hana Fariba Kambo Adu Army Amadi surrender Toba Musing ni Haiba Kangmangam ki, Makoida Santana, Ingobabu Hardcrow Haina Sinara Kibani, Fundora E Haiki, Santana Mangonda Jataki Batong Asita Sing Yaning de Masida General Musing Authority na being Jangduna Jera Pian Haiki. Some among Craggy, Pimabu, Heta, Maran Silaga, Pimabu, Shibia, Monga, Hardcrow, Tuko, season riba, the Sakari, Ikas, the book of Lana, around the Vida, Punaxi, Manta, Sanaba Simbiba, the Gay Masaki, Honorable Emile Robo, where the Kashuya, Emile, the Tina, the Mastermind Tormiba, Santa Haiba, the Base, Masi, Sena, Maria in the Bad Department, from the Pamengi, using the Hakataga, Masi, and Toriba, Hapasera Amon, and Dragadi Magi. Patalosing Magi Patalos Heroes, witnessing a Tinabada, Yamawada, was some cut boy, Maramanda, Res Media Matin Zeraga, Maria in the home departments in giving Sinjari, the Sabin organization, Kayama, I was Sabin organization in the zoo, Mabu Warapotim, Bugi Apam, so the Mobize, Maramdi, Kogi Manipuri, complete labor, me Mashibagi, the me Mangi, Parinta, Kogi Nambolita, Matamida, Among Chet Nasana, the Jet. Hibutare Habiki Wakalon, I know Masi, the Bamiam Simbatuna, Manzin, Pudamota, I see press conference of 7.
Karl Marx ke Jahi Chamaga Marfudra Tare Suba Mapo Kumon Tharongga Mari Leina na Miyam Publishing Group Imphal da Puthokpa Jugul Sai na Manipuri da Handokpa Marxism Karino Haiba Larik amang ngasi Manipur Press Club da Phongkre Tharomadu da veteran journalist Salam Bharat Bhushan CPIM gi Secretary Sarat Salam Social Scientist Rajkumar Sanajau Bayaw na Myoy Kya Nasriya ke Larik asiga Mari Leina na Manipur University gi Dr. Chinglen Maisnam na Wangang ke Science is lengan ke dum dalekti Made dum hongi adu matam ka chalan alo no mayam putore aduna ngasi da gina sahi sam yang kai mamang da hangi ba akoi wahang hongi pa hom ngasi tu sahi sam yang kai matung da akoi chak mana ba akoi pa hom pigene ha bise akoi madu scientific ko bot na te aduna marxism si akoi lengan mani ka na khalaga chali ba kamu si marxism je thaj zaraga su marxism je thaj zaraga su madu aral ba mane aduna ina tamjani ngasi akoi marxism si bagi afa su fajar har theory se masi ko practice of matamda akoina theory si asoiba natragana award pa lakko matamda madu practice ki su yeng kan da madu ki theory develop to kada bani ha si ko ki marxist singi mode ne Padma Shri Award Fangkrabi Imphal West ke Chief Medical Officer Sarungwam Bimola Kumari bu harau tayamna opagi tharomama M2 amadi M0 gi JC na sinduna Babu Parada leba JC gi office ta pangthokre tharomadu da JC gi President Dr. M Rajendra JC gi Hana Finance Secretary Oidamba NC Sharma Manipur State Pensioner Union gi President H Yaman jingwa myoy kyara sarya ke JC gi Mike dagi Bimola Kumari da khudol pot piduna ikai khumnabu utke Padma Shri Bimola Kumari na Mahaputaram na opi beda Tagatpa Fondoki. Lamlung dagi Ayang Bali Road ke Jennings Gate Faubugi Lambi Sembi de Haiduna Kurai Amadi Wangkai Miam na Lambi Tingduna Lambi Tokai Kre Kayaragana Marili Nevesinda Lambi Sembi Nava Harabasu Tabak Amata Pakalak Tabadagi Kongtang Asilokal Lapani Hari Nupi Amana Fondoropada Kurai Amasung Wangkai Kendragi MLA Animal Miam na Boycott Taure Haiki MLA was Minister Latal Nomo Power in Video Hanana Koina Kabala Kagasa ISTV la Kadala Hagabda Nomo Power in Vida Tabado Akoina Zidagi Punjanga Moina sending power Suhai Halora Kugai Loyal Koi Taurani Moina Taugoda Sendi Suhai Halora Kugairani Akarani City Police Commando Unit na ngasi Thangal Kaitel gi Dharmasala gi area da thibhomgi thabak chathakre jingnabamyo ani fagat Chief Minister Okram Ibobina Jail Audunanga Chief Minister Secretary at the Pangtokiba Cabinet Mipamna Lupa Crore Mari Henbagi Urea Metric Ton Disintara Manga Leveda Yaba Pikre Urea Singasi Namrukta Leva Brahmaputra Valley Fertilizer Corporation Limited Tagi Legedabani Cabinet Mipam Asigi Matanga Sarkari Wangangoy Minister Okendrona That Center Singi Damakta Post Chamagatarahundoi Hapada Yaba Pikre Tawal District Manung Chanba ITV Village 400 kV substation Amalinkanaba Hector Tarataruk Direct Purchase Taunanabagi Damak Darkar leba thabok paikhanaba DC Thawalna Chairman oiba committee ama sembadasu cabinet ayaba pikre Development of Integrated Mega Tourist Circuit for Marjing Polo Kaina Khebaching Khongjom in Manipur project ki damak darkar leba ahen ballam ekar 39.5 chawal lam Kaina village tagi direct purchase taunana bagi ayaba piki Commerce and Industry Department ke makhada Bisnupur district ki manung chanba Tera Urak Kuntramari Tengkhal Khunau Dalam Ekar Marfudra Nipan Dasmik Nipan Taru Kakching Khulenda Chamaga Humuja Taru Dasmik Taret Ekar Amadi Thawal Laizingda Chaniga Kulumdoi Dasmik Ahum Ekar Direct Purchase Taunaba Amasung Manipurgi Border Town Oriba Moreda Border Hut Ama Linkhanaba Lam Ekar Taret Dasmik Ani Nipan Direct Purchase Taunaba Cabinet Ayaba Pikre Gwaltabi da thokiba thodota awana tarabasingda amukona cheng bekun mateng pikre mateng piba aduda amuko gi president Dr. Y Manikhuman advisor KT Rahman Newco gi president Olendro Palem gi president Purnimasi yauna myoy kana sarya ke awaba mateng pang bagi damak JC gi maike dagi thagat pa phundora ke advisor KT Rahman na asiguma thodo asi matungda amuhanna thoktanaba honaminasi haike Manipur laiba tongan bakanglup jati kudima aikoi ima mategi masani thokiba dogdogtuna maram moraga tung koina ningai sanana haibasti thoktana ba aikoi kudima hona minisi wakhan taminasi haiba amukogi maige degi aikoi thamjai AI with frozen cement technology habisida public awareness campaign among us Kangpopi gi person da pangthokre ICDP Poropat project officer na sponsor Tauduna deputy director subdivisional veterinary hospital Kangpopi na sinduna pangthokre batarom aduda akhang hai kyana awareness program asigi matangda wangangki
Thobal ge sangai yumfam ge akoibada huran chinthi nisa chaba amadi yu yomba thingnabagi pandamda semkiba anjuman falai wasar sangai yumfam nikhakibagi tare lakshuba mapok kumon palan nungfau kaithel da pangthokre tharomaduda o Surjakanta Muhammad Janab anjuman ge president MV Mubarak yauna miyo kya na sarya ki wanga khiba singna anjuman gi members singna changsilali ba khongjam bu thagat pafungdo ki tharonga mari rena na anjumana miyo amadagi fagalakpa SP tablet isingmari chamanga N10 tablet isingama chamanga marifu mai thadana mangan ki gari huramba kangbuna hondolamba gari macha ani su mapu singda khusinaki Imphal West District Police Commando na Singzamai Mayang Bamlekai NRL Oil Pamaya dagi Fare Hariba Lasam Tondon LS Ingoba Jay Kuntraganitoy Apopa Lekidraba LCM Kishore More Hainong Mokong Ward number 3 dagi Mu si RPF amadi masigi Lanwi Sanglo PLA ga kariguma hiram amatada mari lena de haina RPF ki Department of Publicity Chief Bangkim na thatrok cherol amana khangalagli Hauzik sanabagi pau Ngasigi sanabagi pauda Nepal Suba Inter-Somu Invitation Football Tournament ki mapu BSF Lamlai Post na oikre Somu Student Club na sinduna club asigi playground da team tara nitoy na saruk yaduna group mari thong na khaidok tuna satharakiba Nepal Suba Inter-Somu Invitation Football Tournament ngasi loisin kre loisin bagi tharomda Lamlai Kendra gi MLA KSS Biren Somu Gram Panchayat ki Pradhan S Bomcha amadi Y Rajan Susarya ki tournament asigi ngasi sanakiba aroba match ta BSF Lamlai Post na Somu Khunjau Youth Club pu goal ahum amadamai thiba piki BSF Lamlai Post ki mai papa ki goal ahum adu Amandep Joydep Munda amadi Leren Tauthang na chanke SKYC Somong Khunjau gi amata ngairaba goal adu G Bubi na chanke tournament asigi best goalkeeper ki mana SSC team B Somungi S Bikramjit amadi best player ki manana SKYC Somong Khunjau gi G Bubi na takhe winner oiraba team da rolling trophy ga loinana lupa lising tara mga runners up taraba team da rolling trophy ga loinana lupa lising tara amadi medal sing piki Jersey number 14 India Sports Sangha Manipur Pradesh na sinduna tha asi mapan fawba pangthokadaba taekwondo judo sepak takraw water polo fencing thangta mukna amadi rowing masana singgi oiba first limited events Manipur State Games ki saruga moina ningtham pukri mapal da pangthokiba water polo gi ngasi sanakiba match ta WYLCO Kombo Bazar amadi KYO goal 32 chanadana draw chakre WYLCO Kombo Bazar gi goal sing adu L Vivekanandana manga L Lenina ahum KSS Badrajit na ani chanke atopo goal ahum adana case loyangamba case nauton amadi L Robinson na goal amamam chanke KYO gi goal sing aduna P Chingam bana taruk CS Ajay amadi Rajesh Kumar na goal ani chanke atopo goal ahum aduna M Priya Chandra Rikas amadi T Shamsan na goal amamam chanke masana sigi aroba match ta WYLCO Kongba Bazar amadi CSC Wangkhai ningthem pukri mapal ga sanargani games meet asigi sarugama oina takyel patale Sports Authority of India ge Indo Hall da chathariba taekwondo masana gi KG humfu humdoi makha gi senior men's ki pangthokibada PTA gi L Manglim Chandrana ahanba IMRTA gi N Maimon na ani suba ESU gi L Chingkhai amadi Bonis Thongamna ahum suba takre KG Humudra Mari Makhagi Pangthokibada CTIS ki S Mani Chandrana ahanba PTA gi SS Bisal amadi unit asigi M Dipakna ani suba amadi ahum suba takre KG Nifutaru Makhagi senior female gi Pangthokibada Saigi Kasangangai Pamaina ahanba CTIS ki Apalna Yengkhomna ani suba Nauria gi L Ronika amadi PTA gi W Anuradhana ahum suba takre Indo Hall asida chathariba sepak takro musana da SSTA na IMSDC bu set ani amadamai thiba piki amarom da kumal lampak ki sai sak Indo Hall da pangthokba fencing masana gi nupi gi EP events da sai RC gi L Vidyapati na goal Manipur Police Sports Club ki RK Rebikana Silver SA gi N Russia amadi Upa Kyamgai gi H Lintoi na bronze medal lokre nupi gi fuel events ki pangthokba asida SA gi W Roshan Nangol Nerokagi TS Rajiv na Silva DIFC gi O Vidyananda amadi Manipur Police Sports Club ke TS Rajeshwar na bronze lokre
Manga suba round loiba faubada RK Apolosana RK Vogen amadi case Sanjoyna point Mari Makai Fangduna Kunsuba Yumnam Nilmani Memorial Open Chess Tournament ki Mangjil Thari Singzamai Chess Club na Sinduna Manipur College da Chess Sanaroi Hufuga Nipana Saruyaduna Chathariba Kunsuba Y Nilmani Memorial State Level Open Chess Tournament ki ngasi Manga suba round loiba faubada RK Apolosana RK Vogen case Sanjoy SJK K Kunjabihari PS Navachandra Sasikanta A. Jiban L. Koireng N. Brojen Bid Irom N. Padi R. K. Lenin N. Tom Pisal Lawrence M. L. Ibungo M. Pishel S. Ronald L. Atap N. Loken M. D. Azad Konalika Y. Nungsitoy Case Gopal Hizrojit T. Siamjai Mai Paktuna Mathangi Round Changkre YVA Ngaramam na Sinduna Association Asigi Ground da Tim Tara Nitoina Group Mari Thong na Khaidokuna Chathariba Second State Level Cash Prize Man Open Inter Village Volleyball Tournament ki ngasi sanakiba matchingda YVA Team B Ngarambam na SKYC Sangai Telbu set ahum amada KYDC Team A Kachikuna YVA Team A Ngarambam set ahum amada KGYC Khaidemna TGH Hakruzambu set ahum sinoda Ego Enamna Galaxy Rembamu set ahum amadi YVA Team A Ngarambom na HYDCCL Hekruzambu set ahum amada maitiba pikre District Youth Affairs and Sports Office Infal East na Sinduna Chahi Taramari Chahi Taratret Makhagi Nupamacha Nupimacha amadi Chahi Taratret Makhagi Nupimacha gi District Level Subroto Cup Football Tournament Pangtholagani Saruyagada Singna Tha Sigi Tang Taramari Fabu Manung da District Youth Affairs and Sports Office Infal East da Form Thazilakadabani Akupa Parole Office Asidagi Kanglaba Yagani Haina DYASO Infal East District KS Nirmala Ta na Thadropa Cherol Amana Kangalakli Taratare Suba Challenge Kapta SHDSA Sadahils Amadi IYFA Yadipo Mai Pakre Manipur Veteran Football Association Sinduna Infagi Mapal Kang Zebunga Team Kunna Group Marithona Kaidotuna Mamang Thagi Tang Tarani Pandagi Sanaba Hokiba Taratare Suba Challenge Cup Veteran Football Tournament King Asisana Kiba Ahanba Master SHDSA Sadahils na Sriti Chandel Bu Goal Ama Ahum Amada Maitiba Pikre SHDSA Sadahils ki goal sing adu Songko Sekna Ani Amadi Ngamko Sekna Amachanki Sriti Chandel gi Amatangaraba goal adu Labjay Monsang na Chanki Ani Suba Match ki Sanakibada IAYFA Yadipongna IVFA Kanchipurbu goal Nipan Amada Maitiba Pikre IAYFA Yadipoki goal Singadu MD Rehimuddin na Ahum MK Candidate W Tombino SS Shyam K Moses Amadi Y Ibungo Bina goal Amamam Chanki IVFA Kanchipuri Amatangaraba goal aduna TS Jofi na Chankibani Hayang Ahanba match da IEVFA Salantong Amadi Trapsa Malunga Sanagani Anisuba match da VBFAM Kaisampat Amadi Musha Mezor Kuga Sanagani Horticulture and Soil Conservation da Horticulture Demonstrator OIB MM Chana Himachal Pradesh ke Dharmasala da Pangthokiba Kunthraga Taruk Shuba Nation Master Athletic Championship da Gold Medal ahum lauropada Department asina nungaiba phongdokre ngasi nomugi oiba ingasai pau pizari ICAR lamfe patagi phangba pau gi matung ina ngasi gi khwaidagi saba si degree Celsius kunthra dasmik mangani khwaidagi ingbana degree Celsius tara manga dasmik mangani nungsite yaw ising mani gi chang ayukta chada humbudra manga nungthildana chada nifugu mapan nung chukide loislak tamro pau mokana pizari incentive pigani haina sarkar na lauthokraga pidabadagi sanaroi singna khongjang sangsingadori UCM ki President Luchingba Kangbu Amana M Sugaloina na Border Pillar number Mapan ki Fibam Yang Singkre Wangli Market Trade Center Hangdokre Amadi Jinda Khakta Manipur Sarkar na Manipur gi ngam kai kai bayaro harabasu tawtorak pathabak ka yamna chawna khenare haina ijamna Manipur Sarkar bu pendaba phongdokre Masigi da ISTV ne pijaba pau mata sinjari mieng ta video simwa mukana khurumjari